ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯁꯦ ꯂꯥꯛꯄ ꯀꯧꯏ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ 5ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ 5ꯅꯤ, ꯅꯨꯄꯤ ꯌꯥꯎꯗꯦ, ꯅꯨꯄꯥ ꯉꯥꯛꯇꯅꯤ꯫ ꯏꯃꯥꯗꯤ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯗꯤ ꯂꯩꯔꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ 5ꯁꯦ ꯊꯕꯛ ꯁꯨꯕ ꯁꯤꯡꯃꯤ ꯉꯥꯛꯇꯅꯤ꯫ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯊꯕꯛꯁꯨ ꯄꯨꯟꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 5ꯁꯤ ꯑꯗꯨꯝ ꯁꯨꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯐꯝ ꯑꯃꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯒ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯑꯃ ꯁꯨꯔꯤꯉꯩ ꯇꯥꯃꯣꯆꯧꯗ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯐꯣꯟ ꯑꯗꯨ ꯂꯧꯈꯠꯄꯗ ꯇꯥꯃꯣꯆꯧꯁꯨ ꯃꯈꯨꯠ ꯁꯪꯗꯕꯗꯒꯤ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯅꯥꯛꯇ ꯂꯩꯔꯕꯅꯤꯅ ꯇꯥꯃꯣꯆꯧꯒ ꯅꯨꯄꯥꯗꯨꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯊꯕꯛ ꯁꯨꯅ ꯑꯗꯨꯝ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯃꯣꯆꯧꯒꯤ ꯐꯣꯟꯗ ꯋꯥ ꯉꯥꯡꯉꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯇꯥꯃꯣꯆꯧꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯁꯟꯅꯤꯠ ꯆꯥꯟꯗꯦꯜꯗ ꯑꯣꯐꯤꯁ ꯂꯣꯏꯁꯤꯟꯗꯕ ꯑꯃ ꯂꯩ꯫ ꯑꯗꯣ ꯅꯈꯣꯏ ꯃꯤ ꯈꯔ ꯆꯠꯂꯒ ꯃꯗꯨ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨꯒꯦꯔꯥ? ꯑꯁꯣꯝꯗ ꯌꯦꯡꯁꯟꯕꯤ ꯀꯥꯡꯕꯨꯅ ꯑꯊꯨꯕꯗ ꯁꯪꯒꯥꯗꯕ ꯌꯥꯔꯔꯣꯏ꯫ ꯀꯅꯥꯅꯣ ꯁꯪꯒꯥꯕꯗ ꯂꯥꯛꯀꯅꯤ ꯍꯥꯏ꯫ ꯑꯗꯣ ꯅꯪ ꯆꯠꯅꯤꯡꯕ꯭ꯔꯣ? ꯄꯩꯁꯥꯒꯤꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯅꯤ꯫ ꯍꯥꯟꯅ ꯅꯈꯣꯏꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯍꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯁꯤꯟꯕꯤꯔꯛꯀꯦ꯫ ꯑꯗꯣ ꯅꯣꯏꯕꯨ ꯁꯪꯗꯣꯔꯤꯕꯣ?" ꯍꯥꯏꯗꯅ ꯇꯥꯃꯣꯆꯧꯗ ꯍꯪꯉꯛꯏ꯫ ꯋꯥꯐꯝ ꯑꯗꯨꯗ ꯇꯥꯃꯣꯆꯧꯅ ꯃꯣꯁꯨꯝꯅ ꯈꯨꯝꯃꯤ, "ꯑꯩ ꯍꯟꯗꯛ ꯍꯞꯇꯥꯁꯤꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯕ ꯁꯪꯉꯔꯣꯏ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯗꯨꯅ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯒꯗꯣꯔꯦ, ꯊꯨꯅ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩ ꯀꯟꯅ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯅꯔꯤ꯫ ꯅꯪꯒꯤꯗꯣ ꯍꯞꯇꯥ ꯑꯃꯃꯨꯛ ꯉꯥꯏꯕ ꯌꯥꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯁꯨ ꯃꯤ ꯈꯔ ꯈꯣꯝꯃꯛꯈꯤꯒꯦ꯫ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯒꯅ ꯅꯪ ꯑꯇꯣꯞꯄ ꯍꯥꯏꯒꯦꯁꯨ ꯍꯥꯏꯍꯧ" ꯍꯥꯏꯔꯝꯃꯤ꯫ ꯐꯣꯟꯗ ꯋꯥ ꯉꯥꯡꯉꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯣꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯅꯪꯒꯤꯗꯣ ꯍꯞꯇꯥ ꯑꯃ ꯉꯥꯏꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯔꯅꯤ꯫ ꯃꯗꯨꯗꯒꯤ ꯈꯔ ꯑꯃꯨꯛ ꯀꯨꯏꯊꯈ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯗꯣ ꯅꯪꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝ ꯊꯥꯔꯕꯅꯤꯅ ꯑꯩꯅ ꯌꯥꯅꯕ ꯁꯤꯜꯂꯒꯦ꯫ ꯅꯪꯁꯨ ꯍꯧꯖꯤꯛ ꯅꯪꯅ ꯄꯥꯏꯔꯤꯕ ꯊꯕꯛꯇꯨ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ꯫ ꯀꯨꯏꯔꯣꯏꯗ ꯂꯣꯏꯒꯗꯕ khara khajikta ngairabani. Nakoina thabak macit ama surga dum loisandurabani. Tha amamuk mangaire nakoina ada leidana leirabada hairakhi. Tamusongna amu ado thabak to hana kanana pairamge. Kaidawagi makoide loisalamdribano hangammi. Nyoeduna musumna khumei. Khangdena taurise. Makoise thabak to paiba thikadar masing yamba mali. Aduda loisalamdaida mana amada insinnarakpadagi. Thabak adu lepa oiramane. Aisu kaya khangde khumei. Tamusongna amu ado nangdi karaidagi adu mafamdugi thabak tu amuk tari no hangammi. Nyoeduna muk sanje. Nangna su khangidune akhoi lam yamna satpa mini. Phagi tawbunida thaina khoina pulamba imanaba mana. Aingonda wari oina sum sarakpada. Aina nang ningsingakpadagi hairakpani. Ado ai thamage ai kona muk pau phaurage. Nangsu khara ngalingaida yani yaroido hana aingonda haibirau. Ai thamigo haidana miyoyadu su phone thamki. Tamusauga sanariba wari duda khoi miyam su taribani. Maduda khoi miyamna su tamusauda phone tawriba miyoyadu kanano hangammi. Tamusongna musumna khummi. Thaina pulamba imanabani. Masu thika masa tawbani. Mana hariba thabak tu bulamna galapaga. Aibu ngamduribo khangde tawrise. Masu mongadi mali. Ana paisa khara lauge su mayana basilake kaina. Oibu oiduriba khangde hairakhi. Maduda khoisu wa maka taramde. Masi matung tamusauga khoigna pairba yum madu su loisala ami. Yumda loirakpada mamangda phone tawrakhiba nupa adu amuk tamusauda phone tawrakhi. Aduga yaradro hangai. Maduda tamusongna mawang ama yengthoke haidana nupa aduda sumna hairammi. Ado khoi pesa khara mathau tare ne. Nangna mamangda haikibadai hana khara laugesu nangna silake haidana. Adubu yaduribo hangammi. Miyoy aduna musumna khumei. Yani da pasabu kayamuk no nangna pamise hangai. Tamusongna musumna khummi. Kona khoigi thabaka saksanarasi. Lising kunmukta hana pami. Yagadro hangammi. Miyoy aduna muk pharesei pesaro makhoidagi laubirage. Adu nangsu aina yare haina laurage.
ꯅꯪꯒꯤ ꯃꯤꯁꯤꯡꯗ ꯍꯥꯏꯀꯣ ꯊꯕꯛꯇꯣ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯑꯗꯨꯒ ꯅꯣꯏꯒꯤ ꯄꯩꯁꯥꯗꯨꯅ ꯅꯣꯏ ꯆꯠꯂꯝꯗꯥꯏꯗ ꯄꯤꯔꯒꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯊꯤꯜꯂꯁꯨ ꯊꯤꯜꯂꯛꯑꯒꯦ ꯍꯥꯏꯔꯛꯈꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯇꯥꯃꯣꯆꯧꯅ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥꯗꯣ ꯃꯥ ꯄꯨꯔꯛꯄ꯭ꯔꯥ ꯌꯦꯡꯉꯁꯤ ꯄꯨꯔꯛꯑꯒꯅ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯑꯗꯨꯒ ꯑꯥꯗ ꯌꯧꯔꯒ ꯄꯤꯒꯦ ꯍꯥꯏꯔꯒꯅ ꯇꯣꯛꯑꯁꯤ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯇꯥꯃꯣꯆꯧꯒ ꯂꯣꯏꯅꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯒ 10,000 ꯊꯤꯜꯂꯛꯈꯤ ꯃꯤꯗꯨꯁꯨ ꯅꯍꯥꯟꯈꯩ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯈꯣꯟꯖꯦꯜꯇꯃꯛ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯄꯗꯗꯤ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯤꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯂꯦꯝꯕ ꯃꯤꯗꯥ ꯑꯣꯏꯅ ꯇꯧꯏ ꯄꯩꯁꯥꯗꯣ ꯄꯤꯔꯝꯕꯗꯒꯤꯗꯤ ꯇꯥꯃꯣꯆꯧꯅ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 5ꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ 5 ꯄꯨꯟꯅ ꯍꯧꯅꯔꯒ ꯆꯠꯄ ꯍꯥꯏꯕꯁꯤ ꯃꯁꯤ ꯇꯧꯍꯩꯗꯦ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯍꯦꯛ ꯅꯪꯕꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯑꯋꯥꯕ ꯇꯥꯗꯣꯔꯤꯕꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯒꯥꯔꯤꯗꯕꯨ ꯊꯦꯡꯖꯤꯟꯅꯔꯒꯁꯨ ꯂꯣꯈꯥꯗꯒꯤ ꯑꯣꯟꯊꯔꯒꯁꯨ ꯑꯩꯈꯣꯏ 5 ꯄꯨꯟꯅ ꯆꯠꯂꯗꯤ ꯑꯗꯨꯝ ꯄꯨꯟꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ 5ꯃꯛ ꯃꯊꯛꯇ ꯀꯥꯃꯤꯟꯅꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯌꯨꯝꯗ ꯅꯈꯣꯏ ꯈꯔ ꯑꯃ ꯂꯩꯍꯧꯔꯣ ꯑꯗꯣ ꯕꯤꯁ꯭ꯋꯖꯤꯠ ꯅꯪ ꯒꯥꯔꯤꯒ ꯑꯣꯏꯅ ꯆꯠꯂꯁꯤ ꯅꯈꯣꯏ ꯑꯇꯩꯗꯤ ꯂꯩꯍꯧꯔꯣ ꯍꯥꯏꯔꯛꯈꯤ ꯇꯥꯃꯣꯆꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯗꯤ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯉꯝꯃꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯩꯅ ꯑꯥꯗ ꯆꯠꯄꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯩꯁꯥ ꯐꯪꯉꯣꯏꯗꯣꯔꯤꯕꯅꯤ ꯃꯗꯨꯅ ꯑꯩꯁꯦ ꯇꯥꯃꯣꯆꯧꯗ ꯑꯩꯁꯨ ꯆꯠꯀꯅꯤ ꯑꯩꯁꯨ ꯌꯥꯎꯒꯦ ꯍꯥꯏꯔꯝꯃꯤ ꯐꯅ ꯑꯩꯅ ꯍꯥꯏꯖꯔꯕꯁꯨ ꯇꯥꯃꯣꯆꯧꯅ ꯌꯥꯔꯛꯈꯤꯗꯦ ꯀꯣꯟꯅꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯆꯠꯀꯗꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏ ꯇꯥꯃꯣꯌꯥꯏꯁꯦ ꯃꯈꯣꯡ ꯍꯥꯝꯗꯕꯗꯒꯤ ꯑꯩ ꯑꯣꯏꯅ ꯆꯠꯄ ꯇꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯃꯣꯆꯧꯒ ꯑꯩꯒꯁꯦ ꯌꯨꯝꯗꯒꯤ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯃꯒ ꯆꯥꯟꯗꯦꯜ ꯇꯥꯅ ꯂꯥꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ 5 ꯑꯃꯁꯨ ꯄꯨꯂꯞ ꯄꯨꯟꯅ ꯑꯩꯈꯣꯏꯁꯦ ꯃꯤꯑꯣꯏ 9 ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯒꯥꯔꯤ ꯇꯣꯡꯅ ꯇꯣꯡꯅ ꯇꯥꯃꯣꯆꯧꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒꯁꯨ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ ꯑꯥꯗ ꯀꯅꯥ ꯉꯥꯏꯔꯝꯗꯣꯏꯅꯣ ꯍꯪꯉꯝꯃꯤ ꯇꯥꯃꯣꯆꯧꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯃꯤ ꯉꯥꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯀꯤ ꯃꯤꯗꯨꯒ ꯅꯈꯣꯏꯒ ꯆꯠꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯖꯒꯥꯗ ꯍꯦꯛ ꯌꯧꯕꯒ ꯒꯥꯔꯤ ꯕꯣꯂꯦꯔꯣ ꯇꯣꯡꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯒꯥꯔꯤꯗꯨꯗ ꯑꯩꯈꯣꯏ 8ꯁꯦ ꯑꯃꯨꯛ ꯇꯣꯡꯉꯒ ꯊꯕꯛ ꯃꯐꯝꯗꯨ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯂꯝꯕꯦꯟꯗꯨꯁꯨ ꯁꯨꯝ ꯊꯧꯔꯒ ꯁꯨꯝ ꯐꯖꯜꯂꯛꯈꯤꯗꯦ ꯑꯩꯗꯤ ꯑꯁꯣꯝꯗ ꯏꯁꯥꯗ ꯑꯣꯅꯤꯡꯕꯅ ꯉꯥꯎꯔꯝꯃꯤ ꯀꯣꯟꯅꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯂꯝꯍꯥꯡ ꯆꯤꯡꯌꯥ ꯑꯃꯒꯤ ꯅꯥꯀꯟꯗ ꯍꯧꯖꯤꯛꯀꯤ ꯁꯥꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯑꯣꯐꯤꯁ ꯑꯗꯨ ꯂꯩꯔꯝꯃꯤ ꯃꯤ ꯇꯥꯕ ꯈꯨꯟꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯃꯃꯨꯛ ꯆꯠꯂꯒ ꯂꯩꯗꯣꯔꯤꯕꯅꯤ ꯖꯒꯥꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯩꯒꯤ ꯏꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯁꯥꯅꯤꯜ ꯑꯃ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯈꯤ ꯍꯥꯏꯕꯗꯤ ꯑꯁꯥꯕ ꯅꯨꯡꯁꯤꯠꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯁꯥꯗ ꯌꯥꯝꯅ ꯄꯛꯅꯗꯦ ꯀꯔꯤꯒꯨꯝꯕ ꯑꯁꯥꯕ ꯅꯨꯡꯁꯤꯠꯅ ꯑꯩꯉꯣꯟꯗ ꯍꯨꯝꯈꯤꯕꯁꯤ ꯑꯩꯁꯦ ꯑꯗꯨꯝ ꯅꯥꯒꯜꯂꯤ ꯃꯗꯨꯅ ꯑꯩꯁꯦ ꯏꯌꯩ ꯍꯩꯅꯔꯝꯗꯦ ꯖꯒꯥꯗꯨ ꯑꯣꯐꯤꯁꯇꯁꯨ ꯃꯇꯝ ꯀꯨꯏꯅ ꯊꯕꯛ ꯁꯨꯕꯗꯨ ꯂꯦꯞꯄꯨꯔꯕ ꯃꯥꯜꯂꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯨꯕ ꯂꯣꯏꯁꯤꯟꯗꯅ ꯂꯩꯕ ꯑꯣꯐꯤꯁ ꯀꯨꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ ꯃꯨꯟꯅ ꯌꯦꯡꯁꯜꯂꯨꯕ ꯃꯇꯝꯗꯁꯨ ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯏꯁꯨꯛ ꯍꯦꯛ ꯁꯨꯑꯒ ꯖꯒꯥꯗꯨ ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯑꯝꯃꯤ ꯃꯐꯝ ꯑꯗꯨꯐꯥꯎ ꯑꯩꯈꯣꯏꯕꯨ ꯊꯤꯟꯕꯤꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯕꯨ ꯆꯥꯅ ꯊꯛꯅꯕ ꯆꯦꯡ ꯍꯋꯥꯏꯅꯆꯤꯡꯕꯁꯤ ꯃꯥꯒꯤ ꯒꯥꯔꯤꯗꯒꯤ ꯃꯈꯥꯗ ꯄꯣꯞ ꯂꯪꯊꯔꯛꯈꯤ ꯑꯗꯨꯒ ꯃꯥꯁꯤ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯇꯥꯃꯣꯆꯧꯗꯒꯤ ꯂꯨꯄꯥ 1,000 ꯇꯥꯍꯟꯖꯜꯂꯛꯑꯣ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯩꯕꯗ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥ ꯈꯔ ꯆꯪꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ ꯇꯥꯃꯣꯆꯧꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ ꯃꯥꯅ ꯄꯤꯔꯣ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯑꯗꯨ ꯑꯗꯨꯝ ꯄꯤꯊꯣꯛꯄꯤꯔꯝꯃꯤ ꯑꯩꯈꯣꯏꯅꯗꯤ ꯀꯩꯗꯧꯕꯒꯤ ꯄꯤꯔꯤꯅꯣ ꯍꯪꯕꯗ ꯇꯥꯃꯣꯆꯧꯅ ꯃꯥꯅ ꯑꯩꯈꯣꯏ ꯊꯤꯟꯕꯤꯔꯛꯏꯁꯤꯗꯤ ꯆꯥꯅ ꯊꯛꯅꯕ ꯆꯦꯡ ꯍꯋꯥꯏ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯕꯗ ꯆꯪꯒꯗꯕ ꯃꯊꯧ ꯇꯥꯕ ꯄꯣꯠꯂꯝ ꯄꯨꯝꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯩꯔꯨꯗ꯭ꯔꯕꯁꯨ ꯂꯣꯏꯅ ꯌꯥꯔꯦ ꯃꯥꯅ ꯄꯨꯔꯤꯕꯁꯤꯗ ꯂꯣꯏꯅ ꯁꯨꯔꯦ ꯑꯗꯣ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯃꯤꯗꯤ ꯀꯅꯥꯃꯠꯇ ꯂꯩꯇꯕ ꯃꯥꯜꯂꯤ ꯁꯤꯗ ꯃꯤ ꯈꯔ ꯂꯩꯔꯝꯃꯒꯗꯤ ꯊꯕꯛꯁꯤ ꯁꯨꯕꯗ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ ꯇꯥꯃꯣꯆꯧ ꯃꯐꯝ ꯖꯒꯥꯁꯤꯕꯨ ꯀꯔꯤꯃꯠꯇ ꯂꯩꯇꯕ ꯖꯥꯔꯥ ꯂꯥꯁꯇ ꯃꯐꯝꯁꯦ ꯕꯨꯠ ꯇꯝꯅꯔꯝꯗꯅ ꯑꯩꯈꯣꯏ ꯐꯔꯛ ꯇꯥꯅꯤꯀꯣ ꯍꯥꯏꯗꯅ ꯑꯩꯅ ꯇꯥꯃꯣꯆꯧꯗ ꯍꯥꯏꯔꯝꯃꯤ ꯇꯥꯃꯣꯆꯧꯅ ꯑꯃꯨꯛ ꯌꯥꯔꯦ ꯇꯣ ꯃꯅꯨꯡꯗ ꯆꯪꯉꯁꯤ ꯂꯩꯐꯝ ꯆꯥꯐꯝꯒ ꯑꯃꯨꯛꯇ ꯁꯤꯜ ꯂꯥꯡꯉꯨꯈꯤꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯏꯕ ꯍꯧꯒꯗꯕ ꯊꯕꯛꯁꯤꯅ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯅ ꯑꯩ ꯐꯣꯟꯁꯨ ꯇꯧꯒꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ 8ꯁꯦ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯜꯂꯝꯃꯤ ꯃꯐꯝꯗꯨꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯉꯔꯥꯡ ꯅꯍꯥꯟꯗ ꯁꯥꯔꯝꯃꯒ ꯂꯦꯞꯈꯤꯕ ꯊꯕꯛꯇꯤ ꯃꯥꯜꯂꯝꯗꯦ ꯍꯥꯏꯕꯗꯤ ꯊꯕꯛ ꯂꯦꯞꯈꯤꯕꯗꯨ ꯈꯔ ꯀꯨꯏꯔꯕ ꯃꯥꯜꯂꯤ ꯃꯅꯨꯡꯗꯁꯨ ꯏꯆꯥꯏ ꯆꯥꯏꯔꯒ ꯑꯣꯐꯤꯁ ꯑꯣꯏꯕꯒꯤ ꯃꯊꯛ ꯃꯈꯥ ꯀꯥꯅ ꯃꯔꯣꯜ ꯑꯃ ꯌꯥꯝꯕꯒ ꯐꯥꯒꯤꯕꯨꯗꯤ ꯐꯥꯒꯤꯅꯦ ꯍꯥꯏꯕꯕꯨ ꯑꯩꯗꯤ ꯏꯁꯥꯗ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯄꯨꯡꯀꯤꯗ ꯀꯤꯖꯔꯝꯃꯤ ꯇꯥꯃꯣꯆꯧꯅꯁꯨ ꯀꯥ ꯑꯃ ꯈꯜꯂꯒ ꯃꯐꯝ ꯑꯗꯨꯗ ꯈꯔ ꯁꯤꯠ ꯅꯥꯟꯕ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯣꯏꯔꯁꯤ ꯍꯥꯏꯔꯛꯄꯗꯒꯤ
ꯀꯥ ꯑꯃ ꯂꯧꯔꯒ ꯑꯩꯈꯣꯏ ꯇꯔꯦꯠꯁꯤ ꯂꯩꯔꯝꯃꯤ꯫ ꯃꯝꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯊꯣꯡꯒꯠꯅꯕ ꯁꯤꯜ ꯂꯥꯡꯕ ꯇꯧꯔꯝꯃꯤ꯫ ꯑꯩꯗꯤ ꯑꯁꯣꯝꯗ ꯏꯁꯥꯁꯦ ꯈꯤꯔꯨꯝ ꯀꯣꯛꯁꯨ ꯌꯥꯝꯅ ꯉꯥꯎꯔꯝꯃꯤ꯫ ꯃꯗꯨꯅ ꯑꯩꯗꯤ ꯑꯣꯐꯤꯁꯇꯨꯒꯤ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯅ ꯑꯩꯅ ꯃꯊꯛꯀꯤ ꯀꯥ ꯏꯔꯣꯏ ꯂꯣꯏꯕ ꯃꯇꯥꯏ ꯅꯥꯀꯟꯗ ꯂꯩꯕ ꯀꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯂꯥꯛꯄꯗ ꯑꯩꯒꯤ ꯇꯨꯡꯗ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯄꯒ ꯁꯠ ꯂꯥꯎꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯏꯁꯥꯗ ꯈꯪꯍꯧꯗꯅ ꯁꯥꯅꯤꯜ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯇꯨꯡ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯏꯁꯥꯗ ꯐꯥꯎꯔꯛꯈꯤ꯫ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯒꯤꯁꯨ ꯃꯤꯑꯣꯏ ꯈꯔ ꯃꯔꯨꯡ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯃꯤꯅꯤꯟ ꯃꯈꯣꯟ ꯈꯔꯁꯨ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯏꯔꯣꯏ ꯂꯣꯏꯕ ꯃꯇꯥꯏ ꯏꯊꯪ ꯊꯪꯕ ꯀꯥ ꯑꯗꯨꯗ ꯑꯩꯅ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯅ ꯆꯪꯁꯜꯂꯨꯕ ꯃꯇꯝꯗ ꯐꯛꯂꯥꯡ ꯋꯥꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯃꯤꯇꯝ ꯃꯃꯤ ꯑꯣꯏꯅ ꯇꯥꯔꯒ ꯂꯩꯕ ꯑꯩꯅ ꯎꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯩꯒꯤ ꯏꯁꯥꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯈꯠꯄ ꯑꯀꯤꯕ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯄꯣꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯊꯨ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯩꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯃꯈꯣꯏꯅꯁꯨ ꯀꯩꯗꯧꯔꯛꯀꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯑꯩꯅ ꯃꯊꯛ ꯊꯪꯕꯗ ꯂꯩꯕ ꯏꯔꯣꯏ ꯂꯣꯏꯕ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯉꯨꯕꯗ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯋꯥꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤ ꯇꯥꯔꯒ ꯂꯩꯍꯧꯏ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯀꯟꯅ ꯆꯦꯜꯂꯤꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯀꯔꯥꯏꯋꯥꯏꯗꯅꯣ ꯌꯦꯡꯉꯨꯁꯤ ꯍꯥꯏꯅꯔꯛꯈꯤ꯫ ꯇꯥꯃꯣꯆꯧꯅꯗꯤ ꯆꯠꯂꯨꯅꯨ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯔꯛꯇꯨꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯑꯍꯜ ꯑꯅꯤ ꯑꯃꯒ ꯑꯩꯒ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯔꯒ ꯌꯦꯡꯉꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯅ ꯉꯁꯥꯏ ꯆꯪꯉꯨꯕ ꯀꯥ ꯑꯗꯨꯗꯤ ꯊꯤꯕ ꯐꯪꯉꯝꯗꯦ꯫ ꯂꯩꯔꯝꯃꯤꯕ ꯀꯥꯁꯤꯡ ꯑꯗꯨꯁꯨ ꯑꯩꯅ ꯆꯪꯉꯨꯕ ꯀꯥ ꯑꯗꯨꯒꯁꯨ ꯑꯃꯠꯇ ꯃꯥꯟꯅꯔꯝꯗꯦ꯫ ꯑꯍꯜ ꯑꯅꯤ ꯑꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯀꯔꯝꯕ ꯀꯥꯗꯅꯣ ꯅꯪꯅ ꯅꯨꯄꯤꯒꯤ ꯃꯃꯤ ꯑꯃ ꯇꯥꯍꯧꯏ ꯍꯥꯏꯔꯤꯕꯗꯣ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯀꯥ ꯑꯗꯨ ꯀꯔꯝꯕꯅꯣ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯀꯥ ꯌꯥꯝꯃꯟꯗꯅ, ꯑꯗꯨ ꯉꯁꯥꯏ ꯑꯩꯅ ꯎꯈꯤꯕ ꯑꯗꯨꯗꯤ ꯑꯁꯦꯡꯕꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯂꯥꯛꯄ ꯅꯪꯒꯤꯗꯣ ꯑꯁꯦꯡꯕꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯇꯣꯝꯗ ꯄꯨꯡꯆꯠꯇ ꯆꯠꯀꯅꯨ꯫ ꯃꯁꯤꯒꯤ ꯃꯐꯝꯁꯤ ꯀꯔꯤꯅꯣꯃꯗꯤ ꯂꯩꯕ ꯃꯥꯜꯂꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯐꯝꯁꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯉꯥꯛꯇ ꯑꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯕꯗ ꯆꯥꯏꯊꯣꯛꯑꯒ ꯂꯩꯒꯨꯝꯁꯤ꯫ ꯄꯨꯟꯅ ꯂꯩꯁꯤ ꯂꯥꯛꯑꯣ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯀꯨꯝꯊꯔꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯩꯁꯨ ꯏꯁꯥꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯑꯍꯜ ꯑꯅꯤꯗꯨꯒ ꯑꯃꯨꯛ ꯃꯈꯥꯗ ꯀꯨꯝꯊꯃꯤꯟꯅꯔꯛꯈꯤ꯫ ꯇꯥꯃꯣꯆꯧꯅꯁꯨ ꯑꯍꯜ ꯑꯅꯤꯗꯨꯗ ꯊꯦꯡꯕꯨ ꯊꯦꯡꯅꯔꯛꯄ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯑꯍꯜ ꯑꯅꯤꯗꯨꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯁꯨꯝꯅ ꯈꯨꯝꯃꯤ, ꯂꯩꯔꯝꯗꯦꯗ, ꯑꯩꯈꯣꯏ ꯂꯥꯛꯄꯒꯤ ꯃꯃꯤꯠꯇ ꯃꯤꯔꯥꯡ ꯊꯨꯕ ꯀꯥ ꯑꯃꯗ ꯆꯪꯉꯨꯕꯗ ꯃꯥꯒꯤ ꯃꯃꯤꯠꯇ ꯄꯨꯗ ꯎꯕ ꯑꯣꯏꯔꯤꯅꯤ ꯈꯨꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯃꯨꯜꯂꯦ ꯆꯥꯔꯁꯤ ꯍꯥꯏꯗꯅ ꯌꯨꯝꯗꯒꯤ ꯄꯨꯅꯔꯛꯄ ꯏꯁꯥꯒꯤ ꯄꯨꯈꯝ ꯇꯦꯡꯀꯣꯠꯁꯤꯡ ꯑꯗꯨꯗ ꯆꯥꯛ ꯏꯁꯤꯡ ꯍꯥꯞꯅ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯕ ꯍꯦꯛ ꯍꯧꯔꯛꯄꯒꯤ ꯃꯇꯝ ꯑꯁꯥꯏꯗꯁꯨ ꯀꯥ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯃꯩꯁꯤꯡ ꯑꯗꯨ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯇꯅ ꯐꯠ ꯂꯥꯎꯅ ꯃꯨꯠꯈꯤ꯫ ꯃꯩ ꯃꯨꯠꯈꯤꯕ ꯃꯔꯛꯇꯨꯗ ꯑꯩꯈꯣꯏ ꯇꯔꯦꯠꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯅꯠꯇꯕ ꯃꯤꯑꯣꯏ ꯑꯃ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯄꯗꯧꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯅꯤꯜ ꯑꯃ ꯑꯩꯈꯣꯏꯗ ꯐꯥꯎꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒ ꯂꯥꯡꯃꯤꯟꯅꯔꯛꯄ ꯑꯍꯜ ꯑꯃ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯇꯥꯃꯣꯆꯧꯅꯁꯨ ꯃꯩꯈꯦꯠ ꯈꯦꯠꯇꯨꯅ ꯃꯩꯗꯣ ꯑꯃꯨꯛ ꯆꯪꯈꯠꯂꯝꯃꯤ꯫ ꯃꯩ ꯍꯦꯛ ꯊꯥꯡꯀꯠꯂꯛꯄꯒ ꯃꯊꯛꯀꯤ ꯀꯥꯔꯣꯝꯗ ꯃꯤꯑꯣꯏ ꯑꯃ ꯒꯣꯡ ꯆꯦꯟꯈꯤꯕ ꯃꯈꯣꯜ ꯑꯃ ꯑꯩꯈꯣꯏ ꯇꯔꯦꯠꯅ ꯇꯥꯔꯛꯈꯤ꯫ ꯍꯧꯖꯤꯛꯇ ꯀꯟꯅ ꯂꯥꯎꯔꯛꯈꯤꯕ ꯑꯍꯜ ꯑꯗꯨꯗꯁꯨ ꯃꯌꯥꯝꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯪꯉꯨꯕꯗ ꯑꯍꯜ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯐꯣꯡ ꯁꯥꯕ ꯈꯨꯠ ꯑꯃꯅ ꯄꯥꯏꯔꯛꯏ, ꯃꯗꯨꯒꯤꯅꯤ ꯑꯩꯅ ꯂꯥꯎꯔꯛꯏꯗꯣ, ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯅꯣꯃꯗꯤ ꯂꯩꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯌꯥꯝꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯀꯤꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯍꯜ ꯑꯗꯨꯗ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯁꯦꯡꯕꯨ ꯁꯦꯡꯕ꯭ꯔꯥꯅꯦ, ꯑꯗꯨꯃꯥꯏꯅꯕꯨ ꯍꯦꯛ ꯇꯧꯔꯛꯄ꯭ꯔꯥꯅꯦ ꯍꯥꯏꯗꯅ ꯃꯌꯥꯝꯁꯤꯅ ꯀꯤꯅ ꯑꯍꯜ ꯑꯗꯨꯗ ꯍꯪꯉꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯁꯦꯡꯕ ꯁꯦꯡꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ, ꯑꯗꯨꯕꯨ ꯄꯨꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯅꯈꯣꯏꯁꯨ ꯑꯩꯉꯣꯟꯗ ꯀꯅꯥꯃꯠꯇ ꯄꯥꯏꯔꯛꯇꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯔꯤꯗꯨ ꯃꯈꯥ ꯁꯝꯊꯔꯛꯄꯗꯒꯤ ꯇꯥꯃꯣꯆꯧꯅ, ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯃꯥꯝꯃ, ꯃꯗꯨꯒꯤ ꯋꯥꯔꯤꯗꯨ ꯃꯐꯝ ꯑꯁꯤꯒ ꯅꯪꯅ ꯁꯥꯔꯛꯏꯕ ꯋꯥꯔꯤꯗꯨꯒ ꯌꯥꯝꯅ ꯆꯥꯟꯅꯗ꯭ꯔꯦ꯫ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ, ꯆꯥꯛꯁꯤ ꯄꯨꯛ ꯊꯟꯅꯕ ꯑꯃꯨꯛꯇ ꯆꯥꯊꯣꯛꯈꯤꯁꯤ, ꯆꯥꯛꯇꯣꯛꯑꯒ ꯑꯩꯈꯣꯏ ꯄꯣꯊꯥꯅꯕ ꯇꯧꯁꯤ꯫ ꯃꯐꯝꯁꯤꯒꯤ ꯊꯕꯛꯁꯤꯁꯨ ꯍꯌꯦꯡꯗꯒꯤ ꯍꯧꯖꯤꯟꯁꯤ, ꯊꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯒ ꯍꯟꯈꯤꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯁꯦ ꯑꯀꯤꯕ ꯑꯃꯃꯝꯗꯤ ꯐꯥꯎꯅꯔꯝꯃꯤ꯫ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯃꯌꯥꯝꯁꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯑꯃꯠꯇ ꯊꯣꯛꯅꯔꯝꯗꯦ꯫ ꯇꯥꯃꯣꯆꯧꯅꯁꯨ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯩ ꯑꯃꯗꯤ ꯑꯗꯨꯝ ꯊꯥꯜꯂꯒ ꯊꯅꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯨꯝꯊꯕ ꯍꯧꯅꯈ꯭ꯔꯦ꯫ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯍꯛꯆꯥꯡꯅꯒ ꯅꯨꯡꯉꯥꯏꯇꯕꯒ ꯇꯨꯝꯕꯁꯤ ꯄꯥꯛ ꯌꯥꯔꯝꯗꯦ꯫ ꯇꯥꯃꯣꯆꯧꯅ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯔꯛꯄꯗꯁꯨ ꯑꯩꯁꯦ ꯇꯨꯝꯗ꯭ꯔꯤ ꯈꯪꯉꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯁꯦ ꯇꯨꯝꯅꯕ ꯇꯧꯔꯣ ꯑꯃꯨꯛ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯩꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯇꯨꯝꯊꯕ ꯌꯥꯗꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯃꯊꯛ ꯊꯪꯕ ꯀꯥ ꯑꯗꯣꯝꯗ ꯃꯤꯑꯣꯏ ꯑꯃ ꯆꯠꯄꯗꯧꯅ
Sila chatpadong na makhol may nataraki. Aduga makhol aduso ko na leiba ka somda. Tamna naksalagto na saplepki. Ay chutong paliba may kayadom na haipatang yengamaga. Isa pong mahawpi man nagkupsalaga kiba da kilayrami. Ngayak layraga na amok matagtang baka domda. Amok sitsit silaga kakatki. Ay hindi dumati siya yam na wana tumda na. Nungan pa ngayrami. Nung hingaan baga di sana ga nungay tabaga hing tumda baga. Ay si haksang siya sukimatik swandarami. Ay gimatodo da tamusong nasusum na hayre. Nang ahing sutum da pamali. Ay nahaydo ng lakano hayda na. Nasana yam na saning na laban nina. Karakhang batari hayraki. Nung hingaan mga tamusong na mamana ba duga pawpong naraga. Tabado suba hawjalami. Ay di isa siya yam na nungayak tabadigi tabagdo. Mati mayaw mga manungda hipagalayrammi. Maduso itom na manungda laybado kizarak padagi. Mapanda muktorak manungda muklay. Yam na wana isi kangami. Ay matodo da tamusong na taba hekloy baga. Hidak laybiru gaya hayda na layminari ba marakadudagi. Miyo yamaga tauraga hidak layba makong na toki. Hekalak baga so tamusok si kari pautara ba no kangde. Wakala mada unga kalayrammi. Magastat minari ba lakay gaya haladu da so hango bada so. Mapamasigi wayba wari yamadi layre. Aduna ko'y tamusong na tabak luwi dripaw. Kanada su tamtok kanuhay. Aduna ko na itamage hayde na sing bawari do litora kide. Numitugi hing aduda su office to da layri ba kasing aduda. Sabtrama da ko kakmi di layba di amata ude. Aki bangak pa kunjen ngak ta taraki. Tamusong na sumayam da sumna hayrami. Ay na haydaga sumayam na luwi na kangamani mapamasik karino mati layre. Asukoy ba matam sa saorbo office luwi sanda ba makay. Kokak takay tami si hawdik di maram kange. Maram hayba bo hawje kunya tengnari sini. Ay na sumayam bo mapamasita purakiba ni. Aduna ay na mayam na sida lakpagi kusumansi. Ay na yumda yawraga ay sana matiksa na pizage. Dawada bo maruay na tikta kaida na seksan na. Matang parade ako'y mapamasita laikisi. Ay hing numidang mapanunggan tongning apadan ako'y kaiba tawgano. Ama natraga mahagdong na si yaraga di. Puna-puna pahuksan minasi. Sumay na matik maya swat tawba kaktagi wayragadi. Ako'y kirabagi matawtade. Adubo kaya na hinzalaba di tabag si suda ba suyay. Ako'y yumda dumhan kisi. Ado hawju pawgi di mayam su kariswahin ba tawdriba nina. Matangkura di makata na tabag si suda kisi. Langpay da tabag subalak pahay ba si ako'y danati. Mayam su sigo matawlok si loy na tengnari ba ni hayrami. Tamotsawgi wapo maduda mayam su loy na yanarami. Asum na matangkurat tamnari ba marakadуда ako'y sili palayta na. Ayong nung tinparaga tabag to karamakay luwis na bako narami. Aduwa marakchi da ofis ke kasing ato da tasiyang na. Ang mapi mapadalong na payar ka sat pahama. Sumakoy tare sinuura ki. Ang panipun sida mo pa udri pa matang ni tengnari ba si. Manghada na marola mapibang kaya ba nupiya makha. Ako'y ginata to magahek layramba. Saksari ngay muna yung akalayramba. Aki ba mataw kaya si mangdo da tatanawura ki. Adubo labag tiba di ako'y tari si matang nabayak pa yawra ki. Maruay na halamasuay hingda mapantok pa sa lubada. Piyang ang ba magpayar ka stat pa do. Ahalado da yasalagto na ahalado kudaktagyan mangki. Mayam na ko na mikap torok pa da ahalado layram dre hayda na. Tinarak pa da gyan tada na layram pa tingnarak kiba ni. Adubo kahya na di ahalado kudong tiba di woy di. Ngayak layraga di ahalado kaya laki. Mataw kaya stagi tamusong na nung hengaan ba ako'y hala si hayda na. Mamana ba do da phone tawra ka tina sayrami. Ay bo matong marang kang da ba midong na nang namapamasida. Nang naipuri sa usita pra hayda na ngangami. Asum na nung hengaan ba ako'y si mapamado tabag subang amda ba dagi. Yung da ako'y si loy na halaki. Kung na di wapamamasok kangaki. Tamusong ngayon nabagay hidaglay ba to ba do da. Makoy dagi mi na mapamado da layro no. Nakoy sininga ba di mapamado da layo. Central Post pa mapamado da laybang ngamda ba dagi siya nakrabani. Jagado da office to sarak pa hawrak pa da su. Tabag suba miyoy sing masing tingamda na si krabani hayraki. Matawasong na mapamado dagi akoy si iso na sanbito na. Diyagda kayda na toraki. Aduga mapamado da wayhuri ba matawado su karino hay ba si sapsabi kangkide. Masini miyang nga sigiriyan horror story. Matanggi warida mayam punamuk tengarasi. Nga sigidi mayam dagi kaya na nababiday lawsari.